ngasiso amu aigi wakalsina nangbu mung ningsinglaklibase karigino nati ai nangbu nungsidri nangaiga mari amatta leinadri phaurakliba wakalase nangbu nungsibagi nati mitsna manadi nangbu kari sukan kidabani nangbu ningsinganu kaidauge hoi halle nungshiba thazadaba thaudokna punbire chetna nungshigili punna nanthokpasu pamlaktere tatkidara mi pairakle kalli nangi nungshigi maya Misna imesi loirega kai tauge khaliba nati makhaga tamthakidra natraga jobkumba try taugadra hauji phawgidi aise haiba ngamdri PhD di tongningbani ado laik tambase khara break longningi aduna chahi ama ni gumbadi aigi local media house ki thabakse part time oina adum tawkhisirana khalini anisu kaisu kaidida che